Very tasty, tasty, tasty. I see you have to have to make something. I'll just find those. Hi, hello everyone. Welcome back to my channel. Today, I tharoi thonge. Koi tharoi thong da ba. Tharoi thong ba se kamai na thong ge hai ba do. Adu ki tu so hap chara ke adu ka hawi hap te do. Adu so map la bing mina se adu video thong ba gi hap chu kan dai tharoi ahan ba ma han da chup ki. Hawi. Tharoi ma ga chakong ma ga taw video bai taw hai ba adu. Chana ba su taw ra se adu ga si tharoi thong ba gi process to. Adu hana polo bing mina ki se. Summer so ai adu ga handa ki nu cha se di yam thi na su sai adu na mai da gu mang yam thok pa da gi mai gi uring thokalak pa murum so ba hengalak pa gumba even sunburn suntan gumba se am hengalle adu koi hoje kan skin care su taw ra ga su sunscreen to mutai ni layer by layers ke po che je pa te attention ba de am comfortable to ide ko mai da adu na myam Ngasidi doctor set sari ba brand se da gi product amoi na su sunscreen amoi na su season na ba ya ba ko charam ge Mayam doctor set sari ba brand se 90 years of German expertise raklaba brand ne ahan na product se ceramide vitamin C sunscreen ne SPF 50 PA+++ yawe. So this product is a one-step solution to brighter and sun-protected skin. Yamthina lightweight oye, gel-like texture, and it blends within seconds. Zero white cast oye. Vitamin C yawan in skin se brighter ohalle. Aduga ceramide na koi skin gi various strengthen tohalle. Aduga ma se UVA, UVV light ay protect ang tawbota na tana blue light ay su protection tawbiye. Mathangi sina haldi and hyaluronic acid sunscreen oidoine. Aduga ma su SPF 50 PA+++ yawe. And this product is a one-step solution to hydrated and a sun-protected skin. Texture gidi yam lightweight oye, no white cast aduga mangonda koi table or kanda dewy glow pipi bado. Adu oye hyaluronic acid yawbani na deep hydration pipi, haldi yawbani na maida glowing on bado. Adu oye hoy mangonda UV amadi UVB protection pipa na tana koi gi blue light to adu dagi shu protect obiye. Mathangi sina sunlight niya sinamide sunscreen ne SPF 50 amadi PA+++ yawe. Aduga sigi sunscreen gi haigadi texture sing asai ani tu dai khara khenne kitang tharap chatle aduga nan ba kan su yam haidi aham nam ka nura oi kai oi kan ta sal laga tholo ko do mai no Magi sina khenari se non oily oye, non greasy matte finish pipi aduga kai haigadra white cast pudi ama pau thambide. These products are made for Indian skin and they are free from paraben, sulfate and cruelty free, and also it is vegan. Sunscreen kai sida ya pam ba yar ga dum try to biyo Amazon, Nykaa, Flipkart amadi purple su phange masagi website su phange aduga kai gum masagi website tagi layer ga Please use my code Teresa 2024 to get 20% off. Tharoi maninga mamai ga se mamaga negula ga na kakthok pirame aduga puram brush na taraga sengdokhrab ne ba amot pa kai ka se adubu tharoi sa amot pa mafam na kilak na hanjan chamthok tadi ya da ba aduge hanjan chambane ya gai haidi ising do thadana clear oi driba dum te na chambane mai lak tare aduge tharoi se chamaga mapan na phamaga leiri Sanda weram tare mai shu lak tare mama gai ga ma Mana ko jeniang này jeni. tharoi thong gi manjal di ga do su do maximum ga layer adu hoji tharoi du putna ba da se aduga sigi tharoi sigi manam se kokna ba mukthru bi masa am khata nain hap to ise fine ne ai ne first class ga din ni ne hoji pe ka hai go bread ball ne ma congratulations pe ka hai go the pass me am to ko me ta han ta ba ka ne 11 kar ko da school bus se ko ga hina de bus se khala pa ka da first day ko man tharoi thum bi ra me ba wa adu da chap se hala ba Siya pe photo ase adu khali ganda ai thabi salad to ni adu iron ba din khana put khra bane tharoi manam yam na me haum ai tharoi favorite sobri na favorite ne tharoi ko na favorite ai favorite sobri ne adu tharoi ja pa ai na ta om jala tham ge ba adu ga si om jala kan mera sai salad ka sendu bi ge adu ga ha le ngom doi ne Salad gire sida laire. Ha. Handa cup này nha mình gì?
ꯔꯦꯞ ꯇꯧꯁꯜꯂꯒ ꯁꯂꯥꯗꯀꯤ ꯊꯕꯤ ꯀꯩꯀꯥꯁꯦ ꯂꯣꯏꯅꯃꯛ ꯐ꯭ꯔꯤꯖꯇ ꯉꯥꯛꯇꯪ ꯊꯝꯒꯦ ꯍꯣꯔꯦꯟ ꯊꯣꯏꯗꯤ ꯀꯩꯀꯥ ꯍꯥꯞꯄꯒ ꯆꯥꯏꯔꯒ ꯆꯥꯔꯛꯄꯗ ꯏꯪ ꯏꯪ ꯂꯥꯎꯅ ꯆꯥꯕꯗꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯃꯅꯥ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯃꯨꯛ ꯉꯧꯅꯕ ꯇꯧꯔꯁꯦ ꯊꯔꯣꯏꯁꯦ ꯉꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯊꯨꯝ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯉꯧꯕꯁꯦ ꯌꯥꯝ ꯀꯪꯅꯁꯨ ꯑꯃꯨꯛ ꯉꯧꯕ ꯌꯥꯗꯦ ꯌꯥꯝ ꯀꯪꯅ ꯉꯧꯔꯒꯗꯤ ꯍꯣꯔꯦꯟ ꯆꯨꯞꯄ ꯈꯣꯠꯄꯗꯣ ꯈꯔ ꯋꯥꯏꯑꯦꯕ ꯉꯧꯕ ꯀꯥꯟꯗ ꯃꯍꯤꯗꯣ ꯈꯔ ꯀꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯑꯩ ꯒ꯭ꯌꯥꯁꯇꯤ ꯃꯨꯠꯊꯠꯂꯗꯕꯅꯤꯀꯣ ꯑꯗꯨ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯆꯨꯝꯊꯣꯛꯑꯅꯤ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀ ꯂꯣꯛꯂꯩꯒꯒꯤ ꯏꯔꯣꯟꯕꯅꯦ ꯁꯤꯗ ꯂꯩꯖꯔꯤꯁꯦ ꯑꯗꯣ ꯅꯥꯀꯟꯗ ꯊꯥꯎ ꯑꯃꯨꯛ ꯊꯥꯡꯒꯠꯅꯕ ꯇꯧꯔꯁꯦ ꯉꯧꯕ ꯈꯣꯠꯄ ꯍꯧꯔꯁꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯩꯔꯤꯕꯣꯞ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯍꯩꯔꯤꯕꯣꯞ ꯈꯔꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔꯁꯨ ꯍꯥꯞꯆꯟꯒꯦ ꯐꯗꯤꯒꯣꯝ ꯃꯔꯨ ꯍꯥꯞꯄꯦ ꯑꯇꯣꯞꯄ ꯃꯔꯨ ꯃꯔꯥꯡ ꯈꯔꯁꯨ ꯍꯥꯞꯆꯜꯂꯅꯤ ꯌꯥꯝ ꯍꯥꯞꯄꯗꯣ ꯌꯥꯝ ꯐꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯈꯔꯁꯨ ꯍꯥꯞꯄꯤꯔꯅꯤ ꯊꯔꯣꯏꯒꯤ ꯏꯔꯣꯟꯕꯗ ꯁꯤꯒꯤ ꯊꯔꯣꯏꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯌꯥꯏꯉꯪ ꯑꯩꯒꯤ ꯆꯥꯡ ꯈꯪꯖꯔꯒ ꯍꯥꯏꯐꯦꯠ ꯆꯥꯏꯁꯜꯂꯅꯤ ꯑꯗꯨ ꯑꯣꯠꯂꯅꯤ ꯗꯦꯟ ꯊꯣꯡꯕꯒꯤ ꯌꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠꯇꯪ ꯇꯦꯡꯁꯤꯜꯂꯒ ꯍꯥꯞꯆꯟꯒꯦ ꯁꯤꯗ ꯂꯩꯔꯦ ꯐꯖꯗ꯭ꯔꯥ ꯊꯔꯣꯏꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯍꯤꯡ ꯈꯔ ꯍꯥꯞꯆꯟꯒꯦ ꯑꯗꯣ ꯁꯤꯗ ꯍꯤꯡꯁꯦ ꯑꯩ ꯇꯛꯈꯥꯏꯔꯒ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯈꯔ ꯀꯣꯠꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯁꯂꯥꯗꯁꯦ ꯐ꯭ꯔꯤꯖꯇꯒꯤ ꯂꯧꯊꯣꯛꯑꯦ ꯁꯤꯁꯤ ꯂꯩꯔꯦ ꯑꯩ ꯊꯣꯏꯗꯤꯡ ꯈꯔ ꯍꯥꯞꯆꯜꯂꯅꯤ ꯇꯤꯜꯍꯧ ꯍꯥꯞꯄꯅꯤ ꯊꯥꯎꯒ ꯊꯨꯝꯒ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯇꯣꯠꯂꯅꯤ ꯌꯝꯃꯤ ꯇꯥꯔꯅꯤ ꯑꯗꯨꯒ ꯁꯧꯔꯤ ꯌꯥꯝ ꯀꯟꯅ ꯁꯤꯗ ꯊꯔꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯁꯧꯔꯤ ꯌꯥꯎꯒ ꯑꯩꯅ ꯁꯤꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯁꯂꯥꯗꯁꯦ ꯑꯃꯨꯛ ꯃꯦꯠꯅꯤꯡꯉꯥꯏ ꯁꯂꯥꯗ ꯁꯥꯅꯤꯡꯉꯥꯏ ꯁꯂꯥꯗ ꯁꯦꯝꯕ ꯊꯔꯣꯏ ꯁꯧꯍꯜꯂꯤ ꯑꯩꯁꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯁꯧꯍꯟꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯔꯛꯁꯤꯗ ꯑꯩ ꯁꯂꯥꯗꯀꯤ ꯃꯆꯜ ꯀꯩꯀꯥꯗꯣ ꯍꯥꯏꯗꯤ ꯊꯣꯏꯗꯤꯡ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯈ꯭ꯔꯕꯅꯦ ꯁꯤꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯇꯣꯠꯁꯜꯂꯒꯦ ꯆꯤꯆꯦ ꯃꯔꯝ ꯃꯣꯛꯈ꯭ꯔꯖꯥꯠꯅꯤ ꯊꯔꯣꯏ ꯊꯣꯡꯉꯤꯌꯦ ꯅꯪꯒꯤ ꯕꯔꯊꯗꯦꯒꯤ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ ꯊꯥꯔꯛꯀꯦ ꯁꯂꯥꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯕꯔꯊꯗꯦꯅꯦ ꯉꯁꯤꯁꯦ ꯑꯗꯨ ꯁꯂꯥꯗꯁꯦ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯄ ꯍꯥꯎꯕꯅꯤꯅꯦ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏ ꯊꯥꯛꯁꯦ ꯍꯧꯖꯤꯛ ꯊꯥꯔꯕꯅꯦ ꯇꯞꯊꯔꯒꯅꯦ ꯌꯥꯝ ꯀꯟꯅ ꯑꯩ ꯋꯥꯏ ꯁꯪꯉꯦ ꯃꯥꯅ ꯆꯥꯛꯅ ꯊꯣꯡꯕꯤꯈ꯭ꯔꯦ ꯇꯧꯕꯒꯤ ꯉꯁꯥꯏ ꯊꯨꯝ ꯈꯔ ꯊꯥꯛꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯊꯨꯝꯁꯦ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯇꯪꯈꯥꯏꯃꯨꯛꯇꯪ ꯍꯥꯞꯄꯅꯤ ꯁꯤ ꯇꯪꯈꯥꯏꯈꯛ ꯁꯤꯈꯛ ꯍꯥꯞꯄꯒꯦ ꯑꯗꯩ ꯊꯨꯝ ꯌꯥꯝ ꯌꯥꯛꯄꯁꯤꯁꯨ ꯄꯥꯝꯗꯦꯕꯀꯣ ꯍꯥꯏꯗꯤ ꯊꯤꯡꯖꯤꯜꯂ ꯆꯥꯕꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯃꯤ ꯑꯗꯨꯝ ꯍꯩꯅꯕ ꯂꯩꯔꯝꯃꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯦ ꯑꯗꯨꯒ ꯃꯨꯛꯊ꯭ꯔꯨꯕꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯑꯩꯗꯤ ꯍꯥꯎꯒꯗꯧꯕ ꯃꯥꯜꯂꯦ ꯁꯤꯁꯦ ꯆꯨꯅ ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯤ ꯁꯤ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯐꯗꯤꯒꯣꯝ ꯈꯔꯒ ꯍꯥꯞꯄꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯗꯒꯤ ꯁꯂꯥꯗ ꯑꯗꯨꯒ ꯆꯝꯐꯨꯠ ꯀꯩꯀꯥ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯋꯥ ꯁꯂꯥꯗꯁꯦ ꯑꯩꯗꯤ ꯕꯤꯠꯔꯨꯠ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯊꯔꯣꯏ ꯑꯃꯒ ꯆꯈꯨꯝ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯩ ꯈꯔ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯕ ꯅꯠꯇꯦ ꯁꯥꯔꯤ ꯁꯥꯔꯤ ꯇꯧꯋꯦ ꯑꯗꯨꯒ ꯊꯨꯝꯁꯨ ꯆꯞ ꯆꯥꯏ ꯑꯩ ꯉꯁꯥꯏ ꯑꯩꯔꯣꯝꯗ ꯌꯣꯡꯆꯥꯛ ꯍꯥꯞꯈꯤꯕꯅꯦ ꯌꯣꯡꯆꯥꯛ ꯌꯥꯎꯔꯛꯇ꯭ꯔꯕ ꯈꯪꯗꯦ ꯍꯥꯞꯄꯛꯄꯁꯤꯗ ꯆꯠꯂꯣ ꯌꯥꯗꯦ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯕ ꯍꯩꯃꯥ
ꯅꯪ ꯐꯨꯔ ꯆꯥꯕ ꯌꯥꯔꯣꯏ ꯍꯩꯔꯣꯏ ꯆꯝꯊꯣꯡꯅꯤꯅ ꯈꯔ ꯅꯛꯁꯜꯂꯛꯀꯦ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯕ ꯀꯨꯏꯕꯒꯤ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯌꯣꯕ ꯀꯃꯥꯏꯅ ꯅꯝꯕꯒꯤꯁꯦ ꯆꯥꯕꯒꯤꯁꯦ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯗꯦ ꯑꯗꯨꯏꯁꯨ ꯆꯥꯔꯦ ꯍꯥꯎꯔꯦ ꯑꯩꯁꯦ ꯌꯣꯡꯆꯥꯛꯇꯤ ꯍꯥꯞꯈꯤꯕꯅꯦ ꯌꯣꯡꯆꯥꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯣꯡꯆꯥꯛꯁꯦ ꯃꯀꯨ ꯈꯛꯅꯦ ꯑꯩꯅ ꯊꯦꯡꯅꯩꯁꯦ ꯃꯤꯅꯨ ꯅꯪꯕꯨ ꯆꯥꯕ ꯍꯩꯔꯣꯏ ꯍꯥꯏꯃꯦ ꯐꯥꯒꯤ ꯆꯥꯛꯁꯦ ꯇꯞꯇꯥꯏ ꯍꯥꯞꯈꯤꯗꯧ ꯃꯥꯜꯂꯦꯕ ꯆꯝꯐꯨꯠ ꯆꯤꯟꯕꯗꯩ ꯑꯩꯁꯤ ꯊꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯆꯥꯔꯣ ꯌꯥꯝ ꯁꯥꯏꯌꯦ ꯁꯨꯝ ꯁꯥꯒꯠꯂꯛꯑꯦ ꯑꯗꯣ ꯑꯃ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛꯀ ꯁꯧꯔ ꯁꯥꯕꯗꯣ ꯑꯗꯨꯗꯤ ꯁꯥꯗꯦ ꯁꯨꯝ ꯆꯥꯔꯛꯄ ꯁꯥꯕꯗꯣ ꯑꯗꯨꯅꯦ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯄꯥꯝꯃꯦ ꯊꯔꯣꯏ ꯀꯥꯡꯍꯧꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯀꯥꯡꯍꯧ ꯌꯥꯝ ꯍꯥꯎꯋꯦꯕ ꯊꯔꯣꯏ ꯀꯥꯡꯍꯧ ꯃꯅꯨꯡꯗ ꯆꯪꯉ ꯂꯩꯈ꯭ꯔꯦ ꯄꯥꯝꯃꯨꯏꯌꯦ ꯊꯣꯛꯂꯣ ꯍꯩꯃꯥ ꯄꯥꯝꯃꯨꯏꯌꯦ ꯆꯤꯛꯀꯦ ꯍꯧꯔꯦ ꯂꯣꯏꯈ꯭ꯔꯦ ꯄꯦꯔꯨꯛ ꯆꯝꯐꯨꯠꯅ ꯂꯥꯁ ꯇꯥꯗꯣ ꯃꯥꯅꯦ ꯍꯥꯎꯔꯦꯗ ꯀꯅꯥꯅ ꯊꯣꯡꯕꯅꯣꯗꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦꯍꯦ ꯑꯁ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯁꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯑꯩꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯁ꯭ꯇꯦꯞꯇꯣ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯏꯅ ꯈꯜꯂꯦ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ
ꯍꯥꯏꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯍꯦꯟꯅ ꯍꯥꯎꯒꯗꯕ ꯃꯑꯣꯡ ꯂꯩꯔꯒꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯑꯈꯪꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯑꯥꯏ ꯂꯚ ꯌꯨ ꯑꯣꯜ